Viewers, welcome back to my channel. PK POTHAMINASI KHANGMINASI. Mayam unadaba kuire live streaming da lakidaba aduna mayam su ai live torokani habsi thaja biramoy amadi khangbiramoy aduna hojik online da lebi yaurogadi mayam thokpiro aduga sum mayam go wari batai khara sanasi ai su yam kuina na aduna leirure blog se masung amudre kajitang phagale log su kar phagale aduna mayam go sung wari batai tongnabagi tanjado luminasi ahanba first viewer as well as first light si kana oibirabano message something thabiragadi yam nuai jagani changdi kitang phaba sengdri adubo yam kuira bhai tare mayam go wari batai ngak sanaragadi anawasu hena phagado mansilak bhai tare aduna maram uraga sum mayam go tangdi wari batai sanaba pamje han balai to biro ko kana no comment tak pipira gati yam nuai jagani kuire mayam ko mayam na khanbirak pa blog su sembangamdre soidana ma gyanak te semjaragani abe kavita sapam good evening tamo okay good evening abe kavita welcome back to my channel thoiba thonawjam hi bro okay hi yam nuai jai mayam thokpirak pa comment pipirak pa punsiba isa tauki wari pami karam bagi hamne isa tauki haise ai bab ta jadre punsiba am taga habira gadi am nuai jani aduna lok de khar phab sendri marak tum do khurok pa yai mayam warok bi yati ko aina chayolgi chayolgi rasi bol semjaba matam na so kogi sum marak de lok yam khurok pa adu sam nuai jade tamo kai maten jarage okay ai kobi lei thongjare thoiba thonawjam bro saksar bo saksar jare saksar jaraga ngaktanga mayam go wari badai sanaraga di anabasu phagadom manbai sare aduna mayam ngaktang hanadi ngamjaramje yem kitang nungarangdo mande ai ko bose punsiba isato haiba pisatau haibani pisatau haigado boko bisakaram hainabado maitai okay kogi kuzu kulai singzibu kuzu kulai singsibu asigi mapu ishwarne hana longnai hadana hapet thamjai ado hei pisatau numita sigi oiba chapjab blom thamjarake kitangju makhata ne najar ka ta ko adumaina ko mitei gi oiba ishwar mom loin dei aduna pisatau sine kuju khulai singi oiba sine hene longnai ayambana ai sound je fana tabi bro mayam okay okay singajit yamba isa nungai da bro hoi isa khara nungai de khara phagale thoiba thonawjam kari mathen chaba chage bro ai kopi lei thongjare abi kavita sapam tamuna abu phaba oibiro matam sa mayam gi seba toba nambo oibiro thank you so much abi kavita sapam yam nungai waro bibya de gai do khara sum khujra thingmung ngam na tre sidi adu leiraba okay isinga sab kidan hero guli su chaja doing asidi aduna yam nuai jadabati aigi kogi photo contest sako bogi photo contest tawjaki bodo haido kan ai hoji prize pibu ngamjadri maramdi mayam pulla kanda kogi pullaga function oina tawbusu yadabani na aina tawjening mede to tawjening mane do COVID-19 na maram oraga mayam punba yadaba khodaba leibani na ai yum da chatla pijage na khanjabasi aksang ngamdabadagi aina recording loba makhoi na matam lok khurogadi nungarodabani na masa dadi ai haijakibane aksang kitang nungarga nei laksage haduna sensem jukum saksara bro saksa jare maitei gi oiba asengba photo amata thagat piro hujiki pesa tawdugi ora adu orgadi ai kano dum thagat sarke tongana
ꯊꯣꯏꯕ ꯊꯧꯅꯥꯎꯖꯝ ꯀꯔꯤ ꯉꯝꯗꯕꯅꯣ ꯑꯁꯨꯝ ꯂꯣꯛ ꯈꯔ ꯆꯦꯟꯕꯅꯤꯗ ꯂꯣꯛꯁꯤ ꯐꯕ ꯅꯥꯏꯗꯦ ꯍꯟꯗꯛꯀꯤ ꯂꯣꯛꯁꯦ ꯀꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟ ꯑꯕꯦꯛ ꯀꯕꯤꯇꯥ ꯃꯆꯟ ꯑꯣꯀꯦ ꯊꯣꯛꯆꯣꯝ ꯅꯤꯔꯟꯖꯟ ꯁꯥꯔ ꯎꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯨ ꯐꯖꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯛꯇꯪꯗꯤ ꯃꯌꯥꯝꯅ ꯄꯣꯊꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯀꯗꯥꯏꯗꯅ ꯈꯔ ꯈꯣꯝꯖꯔꯒ ꯔꯦꯀꯣꯔꯗꯤꯡꯃꯛꯇꯤ ꯂꯧꯕ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯈꯔ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯒꯗꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯒꯗꯕ ꯈꯔꯗꯤ ꯁꯨꯝ ꯑꯩ ꯊꯝꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯕ꯭ꯂꯣꯛꯁꯤꯡꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯝꯖꯔꯛꯈꯤꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯁꯤ ꯋꯥꯐꯝꯁꯤꯒ ꯊꯝꯖꯒꯦ ꯑꯣꯀꯦ ꯄꯨꯟꯁꯤꯕ ꯑꯣ ꯂꯥꯏꯁ꯭ꯔꯝ ꯃꯥꯔꯕꯤꯟ ꯍꯥꯏ ꯕ꯭ꯔꯣ ꯑꯣꯀꯦ ꯍꯥꯏ ꯏꯁꯤꯡ ꯌꯥꯎꯔꯕ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏ ꯃꯌꯥꯝ ꯑꯣꯀꯦ ꯍꯥꯏ ꯃꯌꯥꯝ ꯊꯣꯏꯕ ꯊꯧꯅꯥꯎꯖꯝ ꯊꯨꯅ ꯐꯕꯤꯔꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯐꯅꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯒꯨꯂꯤ ꯃꯄꯥꯛ ꯆꯥꯖꯔꯤ ꯑꯩ ꯒꯨꯂꯤꯁꯨ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯅꯥꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯀꯝꯄꯦꯟꯗ ꯃꯦꯁꯦꯖꯇ ꯁꯨꯝ ꯊꯥꯖꯗꯕꯒꯤ ꯀꯩꯅꯣꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯝ ꯑꯩ ꯀꯩꯅꯣꯁꯦ ꯍꯤꯗꯥꯛꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯖꯒꯦ ꯑꯩ ꯅꯥꯔꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝ ꯊꯨꯅ ꯐꯕꯤꯔꯕ꯭ꯔꯣ ꯁꯦꯝ ꯖꯨꯀꯨꯝ ꯍꯣꯠ ꯀꯥꯏꯟ ꯑꯣꯐ ꯁꯤꯛ ꯕ꯭ꯔꯣ ꯖꯁ ꯀꯥꯎꯠ ꯇꯧꯕꯅꯦ ꯂꯣꯛ ꯈꯔ ꯂꯣꯛ ꯐꯪꯕ ꯀꯣ ꯑꯕꯤꯀꯕꯤꯗꯥ ꯁꯥꯄꯝ ꯏꯕꯨꯡ ꯆꯤꯡꯂꯦꯟ ꯑꯣꯀꯦ ꯃꯌꯥꯝꯅ ꯏꯕ ꯀꯃꯦꯟ ꯑꯩꯗꯤ ꯂꯣꯏ ꯄꯥꯗꯣꯏꯅꯤꯀꯣ ꯅꯣꯏ ꯃꯁꯦꯟ ꯀꯧꯅꯕ ꯑꯣꯏꯔꯁꯨ ꯀꯔꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯀꯃꯦꯟ ꯃꯦꯁꯦꯖ ꯊꯥꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯎꯅꯔꯤꯕꯁꯦ ꯑꯁꯤ ꯂꯥꯏꯚ ꯊꯥꯕꯒꯤ ꯑꯩ ꯀꯥꯟꯅꯖꯕ ꯈꯔ ꯐꯪꯖꯔꯦ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ ꯀꯃꯦꯟꯁꯤꯗ ꯊꯦꯡꯅꯕ ꯁꯤꯁꯤꯡꯁꯤꯅ ꯎꯅꯔꯝꯗꯕ ꯀꯌꯥꯗ ꯎꯅꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟꯇ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯁꯨꯝ ꯄꯥꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯁꯤꯊꯣꯏ ꯑꯕꯦ ꯑꯣꯀꯦ ꯍꯔꯀꯨꯂꯦꯁ ꯃꯣꯏꯔꯦꯟꯖꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯥꯃꯣ ꯑꯣꯀꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯦꯟꯁꯦꯝ ꯑꯣ ꯊꯨꯅ ꯐꯕꯤꯔꯣ ꯑꯩ ꯒꯨꯂꯤ ꯑꯃꯇ ꯆꯥꯈꯤꯒꯦ ꯁꯤ ꯍꯥꯟꯅ ꯑꯗꯨꯒ ꯁꯨꯝ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯨꯝ ꯏꯕꯤꯔꯣ ꯑꯩ ꯁꯨꯝ ꯅꯥꯝꯀꯣꯜ ꯍꯥꯏꯕ ꯒꯨꯂꯤꯗꯣ ꯂꯣꯛꯀꯤꯀꯣ ꯍꯤꯗꯥꯛ ꯆꯥꯔꯦ ꯍꯤꯗꯥꯛ ꯆꯥꯕ ꯐꯠꯇ꯭ꯔꯦ ꯍꯤꯗꯥꯛꯁꯤ ꯃꯊꯛꯇ ꯂꯩ ꯑꯩ ꯃꯊꯛꯁꯤꯗ ꯍꯤꯗꯥꯛꯁꯤ ꯊꯝꯖꯕꯅꯦ ꯑꯗꯣ ꯁꯤ ꯃꯊꯛꯇ ꯂꯩꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯐꯠꯇ꯭ꯔꯦ ꯁꯤ ꯌꯦꯡꯉꯤ ꯒꯨꯂꯤ ꯑꯃꯨꯛ ꯆꯥꯔꯤꯅꯤ ꯑꯣꯀꯦ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯁꯦ ꯅꯨꯡꯁꯤꯊꯣꯏ ꯁꯦꯟꯁꯦꯝ ꯖꯨꯀꯨꯝ ꯑꯣꯀꯦ ꯇꯦꯛ ꯀꯦꯌꯔ ꯊꯦꯡꯛ ꯌꯨ ꯀꯨꯂꯦꯁ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯇꯥꯃꯣ ꯂꯣꯛ ꯈꯔ ꯆꯦꯟꯕꯅꯤ ꯁꯦꯝ ꯖꯨꯀꯨꯝ ꯒꯨꯗ ꯅꯥꯏꯠ ꯌꯥꯝ ꯉꯟꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯈꯤꯗ ꯅꯨꯡꯁꯤꯊꯣꯏ ꯑꯕꯦ ꯒꯨꯗ ꯅꯥꯏꯠ ꯌꯥꯝ ꯊꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅꯈꯤ ꯃꯌꯥꯝꯁꯦ ꯂꯥꯏꯐꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯁꯦ ꯑꯣꯀꯦ ꯊꯣꯏꯕ ꯊꯧꯅꯥꯎꯖꯝ ꯑꯩꯈꯣꯏꯁꯨ ꯕ꯭ꯔꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯑꯩ ꯒꯨꯂꯤ ꯑꯃꯗꯤ ꯆꯥꯖꯔꯦ ꯑꯃꯒ ꯆꯥꯒꯗ ꯋꯥꯠꯂꯤ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯒꯦꯞ ꯂꯩꯍꯟꯖꯒꯦ ꯅꯥꯎꯔꯦꯝ ꯅꯔꯦꯁ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩ ꯀꯣꯕꯤ ꯂꯩ ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯊꯣꯡꯕ ꯆꯥꯖꯔꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯅ ꯊꯝꯖꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯈꯔꯗꯤ ꯐꯖꯔꯦ ꯉꯁꯤ ꯈꯔ ꯐꯔꯤꯁꯦ ꯃꯈꯜ ꯃꯈꯜ ꯈꯔꯗꯤ ꯆꯥꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝꯁꯤꯒꯤ ꯂꯣꯛꯁꯤ ꯈꯔ ꯐꯕ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯆꯠꯄ ꯈꯣꯠꯄꯁꯨ ꯈꯔ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯁꯤꯀꯣ ꯆꯠꯄꯗꯤ ꯈꯔ ꯂꯦꯞꯇꯦ ꯑꯗꯨꯅ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯃꯌꯥꯝꯁꯤꯅ ꯐꯕꯁꯤ ꯈꯤꯇꯪ ꯋꯥꯕ ꯈꯤꯇꯪ ꯑꯩꯅ ꯇꯦꯛ ꯀꯦꯌꯔ ꯇꯧꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯣꯛꯁꯤ ꯁꯨꯝ ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯟꯅꯁꯨ ꯐꯒꯗꯕꯅꯤ ꯑꯩ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯅꯁꯨ ꯁꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯥꯞꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯁꯤꯅ ꯑꯦꯅꯤꯋꯦ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯔꯤ ꯂꯩꯒꯦ ꯀꯩꯗꯧꯁꯤꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯡꯁꯤꯗ ꯃꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯃꯗꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ
as well as ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯗꯤ ꯃꯌꯥꯝꯅ ꯄꯥꯝꯒꯗꯕ ꯆꯦꯅꯦꯜꯁꯤ ꯀꯔꯤ ꯇꯧꯔꯒ ꯍꯦꯟꯅ ꯄꯥꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯅꯩꯅꯃꯤꯟꯅꯁꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯖꯔꯣꯏ ꯑꯩ ꯂꯥꯏꯚꯁꯦ ꯍꯛꯆꯥꯡ ꯐꯖꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯩ ꯄꯨꯡ 2 ꯊꯥꯔꯁꯨ ꯄꯨꯡ 3 ꯊꯥꯔꯁꯨ ꯊꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯇꯁꯨ ꯃꯈꯥ ꯁꯝꯊꯔꯛꯈꯤꯗꯧꯕ ꯈꯔ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯝꯕ꯭ꯔꯨꯒꯤꯒꯨꯝꯕ ꯗꯦꯟ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯁꯤꯐꯣꯜꯁꯨ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2021ꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜꯁꯨ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯁꯨ ꯊꯥꯒꯠꯆꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯌꯣꯜꯒꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯩꯖꯔꯦ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯅ ꯁꯨꯝꯅ ꯁꯨꯝ ꯊꯥꯒꯠꯆꯔꯛꯄꯁꯤꯡꯁꯤꯅ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯤꯔꯛꯄ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯤ 84K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯇꯥꯃꯣ ꯇꯣꯄꯤꯛꯁꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯉꯥꯏꯖꯩ ꯑꯕꯤꯔ ꯀꯕꯤꯇꯥ ꯁꯥꯐꯝ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯖꯩ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯣꯛꯄꯤꯔꯤꯕ ꯕ꯭ꯂꯣꯛꯁꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯃꯇꯝ ꯈꯔ ꯂꯦꯞꯎꯕꯗꯣ ꯑꯩ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯩꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯈꯔꯁꯨ ꯁꯨꯝ ꯊꯥꯒꯠꯆꯕꯁꯤꯡꯁꯦ खितंग मखल मथेंजे खितंग यानसिन्नगेना तौबा हाइतारे सिसि मयाम खुदिमंग सुम सपोर्ट तौबिबो हजिफोतो सपोर्ट तौबिरी याम नुंगाइजे हाइतारे ब्रो वाबो माले ब्रो की सक्तम से अय चंग ngमुदबगी खितंग मयेंग ख ताबने अदुनने मयेंग ख तारबने अदुनने अय गुली अमतग चाजगे सिना मोजेक सीबी 625 को एंटीबायोटिक ने सी थमस ओके अदुना मैम खनबीरप टॉपिक सिंगदा अखोगी मणिपुर की ओइमना लेरिबा हाइबदी कंगलैपाकसिगी कहनी कुम हेराउसिंग की मतंगसो थागतपिरो हाइबदसो आई सुम थागतजरकनी लोइना ऑलमोस्ट आई लोइना रेडी लेजरबने अदुगा रंजिता देवी जा आईगी खुबाक मई फोटो थारके रिजल्ट हाइबिरक यागद्रा फोटो ओइना थागलकपसे रिजल्ट खितंग सोयब खरा लेगनी अदुगा अखोगी सेंगम यौरोय हाइतारेको मसी केनोदा अकोप मई खर येंगदब लेसि फोटोदा अदुहाना फजन उ खरसु लेब हाइतारे अदुगा चौराक खरा अचौब मई खरदि सिने सिने हाइब खरदि यागनी मपुंग फाबदि ngमोय सिमा अदुन अयाम बाई फोटो ओइना थारकपसिंगसे सुम सुम लोइन हाइजखिबने सिदा नोइना रिजल्ट से नोइना मपुंग फाना यौब ngमोय हाइब वाफम यम थमजबने हाइदि कुबांग मई मपुंग ओइना येंगसि अचौब मई सि खक नतेबा मरु ओरिदि मसा मसा मई मसा मसा माना सिगी लाइन लोइन लेरी हाइतारे अदुना अदु सिंगदो मपुंग फाना येंग दरकार लेबन इवन अखोय तसेंगना रियलिटी ने कोना कुबाक येंग फावदा खितंग अखोयना अखोय केनी मिरर ग्लास सिनरगांदा ग्लास सिनरगा येंग चौहन्नबगी दम येंग हो यावनरिबनिना अदुना सुम खितंगदि रिजन मपुंग फाबो वाटकनी हाबसि मतम जगे अदुगा सुम येंगसि हारबोदि चौराक खरदि लेनि अदुगा मपुंगदि फारोय को सिम हाइजगे पुनसिबा यामबगी मथकी कमेंट पाबिरक्त्रे मथकी कमेंट से पुनसिबा अमुक्तगा थाबिरगदि यम नुवाइजनी पुनसिबगी कमेंटदा अइना थेंगनखिबसे सिगी हेक ममांगदा थेंगनखिबसे पुनसि ओ हाइबा म थेंगनरेको अइना हाइजखिबदुगी अदुगी मतुंगदा लाप कमेंट जमते अइगोंदा चंगत्रि समटाइम्स मसि थोकपनेको
ꯑꯩꯒꯤ ꯂꯥꯏꯞ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯒ ꯊꯥꯕꯤꯔꯣ ꯍꯥꯏꯗꯤ ꯀꯃꯦꯟꯁꯤ ꯊꯥꯈ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯧꯁꯤꯜꯂꯛꯇꯕ ꯁꯨꯝ ꯌꯥꯎꯋꯦ ꯁꯤ ꯑꯦꯕ꯭ꯔꯤ ꯑꯩꯅ ꯍꯦꯛ ꯂꯥꯏꯞ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯁꯤ ꯑꯩꯒꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯀꯃꯦꯟ ꯃꯈꯩꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯨꯝ ꯄꯥꯖꯔꯛꯀꯅꯤ ꯑꯗꯨꯒ ꯄꯥꯔꯛꯇꯕ ꯌꯥꯎꯕꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯨꯝ ꯌꯥꯎꯋꯤ ꯃꯁꯦ ꯑꯩ ꯂꯥꯏꯞ ꯇꯧꯕ ꯈꯨꯗꯤꯡꯒꯤꯅꯤ ओके मथंगी कमेंदा नुपागी सही पबोता लुहोंबा याद्रिबसे कईगिनो मरम अमता हाइबिरओ दादा पूजा अथोपम मसी अखोई नुपागी सहीदना सी तौरगदी नुपीगी सहीदना सुमाय लेगदबा हाइब खर ले मपुंग ओइना कहनी तुमा सुब सहीदा तुमा सुदब सहीदा मागी फबा अमसुंग मागी अखोई मसी ओमबार का है नहीं को फबा अमसुंग फत्तबगी लेबसे अदुगुम खर सिम लेगन मतम ओइबा हाइतारे अदुनने ओके सुमना पुंसिबकी कमेंडो अमुक्तंग थाबिरो किरण कुमार सिंह ओजागी लेफम का फोन नंबर का खंजब यागद्रा वाई नॉट आई मतम खुदिमक सुम पिजबने हाबति लाइव थाब खुदिंगी लाइव स्ट्रीम खुदिंग दा नंबर सुम पिजबने आइगी मिंगबुदी कामेश्वर कवे देन अदुगा फोन नंबर बुदी 70059833396 मैम अमुक हाइजरके आइगी नंबर खर तपना हाइजरके 70059833396 सिगी नंबर ने व्हाट्सएप नंबर ने सुम पीके सब्सक्राइबर ग्रुप आदना व्हाट्सएप ग्रुप सुम लेजे को सिदा मयामना सुम योबिनिंग लेरगा सुम पर्सनल थाबिरो ग्रुप तो योबिनिंग लेर सुम कोइना यूट्यूब थागत यादबा तोान तोान ई पाव खबर सिंबा कई एवरीथिंग खुदिमक सिंचे खर मतम की अपडेट होबे पाव सिंचे ग्रुप तो खर सुम खंगमिननबगी दमक हाइदुना आइगे सब्सक्राइबर सिंगी दमकता थमजबा पीके सब्सक्राइबर ग्रुप हाइदुना कोई व्हाट्सएप ग्रुप अमसु थमजै मसिदि योबिनिंग लेरसु सुम हाइबिरो अदुगा मयामना खंबिनिंगबा ताननिंगबा लेरबा सुम कोई नैनमिनसी हाइना सुम आइगे व्हाट्सएप नंबर सुम मयामदा सुम खंगनजबनेको एनीवे मथंगी कमेंट लौखजगे पुंसिबा ओके पुंसिबा कमेंट लाए मैतैगी असेंबा लखमी से करंबा ओइगे खंजनिंगे इबेन इबोइनु से कोइना लक्ष्मी का माने है लौने को मादी मरमदी मागी लाइनिंग मखा पोले अमसिजो कोई युंगी लैरिबा कुनिमक सिंचे अफब फत्तब कुनिमक युंगी सेन पाइनबगीदमक हाइतारे सेन तुंगनबगीदमक लैरिबा सोरनी अदुगा चप मानने कोई मितेगी लाइनिंग ओइनसु इमोइनो इमा से सुमना लೈ हाबसे मै थमजगे थोक्सोम निरंजन ngasi si sar ujaba si miss jam to okay thank you sum unakini yam to unakini niranjan don't worry okay ai anaba yam thuna fagalakadu male mayam gi comment mayam thabireba mayam nungsibiriba aibo sum mayam unabasina ingonda yamna energetic um orak pai tare yam nuai bai tare aduna मयंग मुझे खर तारे हक्चांग से खंजे अदु नाव फग सुम नेक फबग मयाम की सहयोग अमदि मयाम की कृपादगी है तारे याम थुना फगलकनी खंजे मयाम की सेवा तौजकीगनी अगे हेक ngमली मखै बेस्ट लेबे नै तौजकीगे हाबदि सुम चपसा नै खंजरी को मयाम ओके अदुना कमेंट हमकी कमेंट गागे वोकल से कितंग ताब नुंगारमगदब मानदे मैम लोक से खर लेबनिनको कोई मैमना थागत पिरक्पा सॉरी मैमना थंबिरक्पा कमेंट सिंगदा याम फजबा
ꯑꯩꯅ ꯊꯝꯒꯦꯅ ꯈꯟꯖꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯇꯥꯡ ꯌꯨꯝꯗ ꯌꯨꯝ ꯑꯃ ꯁꯥꯔꯀꯥꯟꯁꯤꯗ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯂꯩꯐꯝꯁꯦ ꯀꯗꯣꯝ ꯁꯥꯏꯗꯇ ꯇꯣꯏꯂꯦꯠ ꯂꯩꯕꯅ ꯐꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯁꯤꯡ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯉꯥꯏꯕꯤꯌꯨ ꯑꯁꯥ ꯗꯦꯕꯤ ꯁꯥꯔ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕ ꯊꯧꯅꯥꯎꯖꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯇꯥꯕ ꯑꯣꯀꯦ ꯏꯁꯥꯗꯗꯤ ꯀꯩꯅꯣꯁꯤ ꯚꯣꯀꯦꯟꯁꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯕꯣ ꯈꯔ ꯂꯥꯎꯕꯒꯨꯝ ꯇꯧꯕ ꯂꯣꯛꯁꯤꯅ ꯈꯅꯥꯎꯁꯤ ꯐꯨꯟꯒꯠꯄꯒꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯑꯃꯇꯪꯗꯤ ꯂꯩꯖꯩ ꯃꯌꯥꯝ ꯁꯤ ꯃꯌꯥꯝꯒꯤ ꯁꯦꯜꯁꯨ ꯑꯃꯗꯤ ꯂꯩꯒꯅꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯊꯝꯖꯔꯛꯄ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯃꯗꯤ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯕ ꯃꯤꯀꯨꯞꯇ ꯑꯩ ꯃꯌꯥꯝꯒ ꯎꯅꯅꯕꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯑꯩ ꯐꯪꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯁꯤꯟꯖꯔꯛꯀꯦ ꯃꯌꯥꯝꯒ ꯎꯅꯕꯁꯦ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀे ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯎꯅꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯉꯝꯕ ꯊꯥꯛꯇ ꯈꯔ ꯃꯈꯩꯁꯤ ꯎꯅꯖꯒꯦꯅ ꯈꯟꯖꯩ ꯃꯌꯥꯝ ꯎꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯞ ꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯁꯤꯟꯖꯔꯛꯀꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯕ ꯃꯤꯀꯨꯞꯇ ꯑꯩ ꯊꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯊꯨꯕꯗꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯦꯇ꯭ꯔꯦ ꯇꯥꯃꯣꯁꯦ ꯈꯔꯗꯤ ꯋꯥꯕ ꯃꯥꯜꯂꯦ ꯅꯥꯕ ꯐꯕꯤꯔꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯊꯨꯅ ꯐꯖꯔꯒꯦ ꯅꯦꯜꯁꯟ ꯃꯩꯇꯩ ꯁꯤꯟꯊꯥꯡꯉꯝꯕ ꯁꯥꯔ ꯀꯣꯚꯤꯗ ꯇꯦꯁꯇꯤ ꯇꯧꯔꯨꯕ ꯂꯩꯕ꯭ꯔꯥ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯦ ꯀꯩꯝ ꯅꯦꯒꯦꯇꯤꯚ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯒꯩꯗ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯎꯕꯒꯤ ꯌꯨꯝ ꯃꯥꯡꯕꯁꯤ ꯗꯨꯛ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯨꯛ ꯊꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯁꯄꯥ ꯃꯉꯥꯡ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯄꯨꯁꯄꯥ ꯃꯉꯥꯡꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯈꯟꯕꯗ ꯌꯥꯎꯗ꯭ꯔꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯊꯦꯡꯅꯩ ꯑꯩꯉꯣꯟꯗ ꯄꯨꯁꯄꯥ ꯃꯉꯥꯡꯒꯤ ꯑꯃꯨꯛꯇꯪꯒ ꯊꯥꯕꯤꯔꯛꯑꯣ ꯄꯨꯁꯄꯥꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯄꯨꯡꯈꯥꯏ ꯑꯃꯗꯅꯤꯀꯣ ꯂꯥꯏꯚ ꯇꯧꯖꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ 22 ꯃꯤꯅꯠꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕꯅꯤ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯊꯥꯕꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯋꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯣꯏꯊꯣꯏ ꯄꯨꯁꯄꯥꯒꯤ ꯀꯃꯦꯟ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯌꯧꯔꯛꯇ꯭ꯔꯦ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯄꯠ ꯇꯠꯂꯤ ꯐꯕ꯭ꯔꯣ ꯁꯤꯕꯨ ꯇꯠꯄꯒꯤ ꯐꯕ ꯂꯩ ꯐꯠꯇꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯇꯠꯇꯨꯒꯤ ꯃꯈꯥ ꯄꯣꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯥꯏꯀꯩ ꯂꯩ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯒꯤ ꯇꯠꯂꯤꯕꯗꯨꯒꯤ ꯌꯦꯛ ꯁꯂꯥꯏ 3 ꯕ꯭ꯔꯣ ꯑꯉꯣꯝꯒꯤ ꯌꯦꯛꯁꯦ ꯀꯩ ꯑꯣꯏꯒꯦ ꯑꯉꯣꯝ ꯁꯨꯝ ꯑꯣꯏꯕꯅꯦ ꯑꯣꯀꯦ ꯑꯗꯨꯅ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯏꯚ ꯇꯧꯖꯔꯝꯕꯅꯦ ꯇꯧꯗꯤ ꯇꯧꯅꯤꯡꯕ ꯑꯗꯨ ꯉꯝꯖꯗꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯇꯧꯕꯁꯤ ꯉꯁꯤ ꯇꯧꯖꯔꯤꯁꯤ ꯈꯤꯇꯪ ꯑꯩ ꯂꯣꯛꯁꯤ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯇꯧꯖꯕꯅꯤꯀꯣ ꯁꯥꯔ ꯌꯨꯝ ꯃꯇꯥꯡꯗꯣ ꯍꯥꯞꯄꯤꯔꯛꯎ ꯌꯦꯡꯖꯒꯦ ꯑꯩꯁꯨ ꯅꯦꯛꯁ ꯏꯌꯥꯔ ꯁꯥꯒꯅꯤ ꯑꯗꯨꯅ ꯈꯪꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯕ꯭ꯂꯣꯛ ꯃꯊꯪ ꯁꯨꯝ ꯄꯥꯏꯖꯔꯛꯑꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯕꯤꯔꯤꯒꯦ ꯍꯧꯖꯤꯛ ꯀꯥꯜꯁꯤ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏꯅ ꯁꯨꯝ ꯍꯥꯎꯖꯔꯦ ꯑꯩꯗꯤ
ꯅꯤꯡꯊꯝꯊꯥ ꯍꯥꯏꯕ ꯂꯩꯇꯦ ꯀꯥꯂꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯝꯖꯔꯨꯕ ꯏꯟꯁꯥꯡꯁꯤ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯁꯨꯝ ꯑꯣꯏꯖꯔꯦ ꯄꯨꯟꯁꯤꯕ ꯀꯥꯎꯕꯒ ꯂꯩꯇꯦ ꯆꯨꯝꯅ ꯇꯠꯄꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯣꯏꯕꯒ ꯅꯠꯇꯦ ꯍꯥꯏꯕ ꯀꯣꯏꯕꯒ ꯂꯩꯇꯦ ꯆꯨꯝꯅ ꯇꯠꯄꯅꯦ ꯍꯥꯏꯕ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏꯀꯣ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯆꯨꯝꯅ ꯃꯊꯛꯇ ꯀꯥꯈꯠꯄꯗ ꯇꯠꯂꯤꯔꯥ ꯍꯥꯏꯕꯗꯣ ꯀꯥꯈꯠꯄꯗ ꯇꯠꯄꯗꯨꯗꯤ ꯈꯤꯇꯪ ꯐꯕ ꯑꯣꯏꯗꯦ ꯍꯣꯏꯗ ꯕ꯭ꯔꯣ ꯋꯥꯔꯒꯗꯤ ꯄꯣꯊꯥꯕꯤꯔꯣ ꯍꯣꯏ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯑꯩ ꯂꯩꯈꯤꯒꯦ 25 ꯃꯤꯅꯠꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯃꯊꯪ ꯊꯥꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯅꯤꯡꯉꯣꯜꯒꯤ ꯃꯁꯨꯒ ꯄꯤꯕꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯧꯅ ꯂꯩꯅꯕ ꯀꯩ ꯀꯥꯏꯒꯦ ꯅꯤꯡꯉꯣꯜꯒꯤ ꯃꯁꯨꯒ ꯄꯤꯕꯥꯒꯤ ꯃꯆꯥꯒ ꯐꯠꯇꯦꯗ ꯑꯗꯨꯗꯤ ꯃꯔꯤ ꯌꯥꯝ ꯑꯁꯦꯡꯕ ꯃꯔꯤ ꯑꯃ ꯆꯤꯡꯉꯤꯅꯦ ꯑꯗꯨꯗꯤꯀꯣ ꯑꯐꯕ ꯑꯣꯏꯗꯦ ꯃꯔꯤꯕꯨ ꯊꯣꯛꯑꯒꯗꯤ ꯅꯨꯡꯁꯤꯅꯕ ꯌꯥꯝ ꯍꯦꯟꯕꯅꯦ ꯄꯨꯟꯁꯤꯕ ꯒꯨꯗ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯩ ꯃꯤꯅꯤꯠ ꯃꯔꯤ ꯂꯩꯔꯒ ꯂꯣꯏꯁꯤꯟꯖꯔꯗꯕꯅꯦ ꯃꯌꯥꯝꯅ ꯊꯥꯕꯤꯅꯤꯡꯕ ꯀꯃꯦꯟ ꯑꯗꯒꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯅꯤꯡꯕꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏꯃꯨꯛꯇꯅꯤꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ 23ꯁꯦ ꯑꯩ ꯂꯣꯏꯖꯔꯦ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯚ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯒꯗꯕꯅꯤꯅ ꯑꯗꯨꯃꯁꯨ ꯌꯦꯡꯗ ꯌꯥꯗꯦ ꯉꯁꯤ ꯈꯔ ꯂꯥꯏꯚ ꯇꯧꯔꯒ ꯃꯌꯥꯝꯒ ꯈꯔ ꯎꯅꯕ ꯐꯪꯕ ꯍꯧꯖꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝ ꯑꯥꯐꯇꯔ ꯂꯣꯡ ꯇꯥꯏꯝ ꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯍꯛꯆꯥꯡ ꯀꯜꯂꯛꯑꯒꯗꯤ ꯁꯨꯝ ꯌꯥꯝ ꯇꯣꯏꯅ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯁꯨꯝ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤꯐꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅꯇ ꯂꯥꯛꯏ ꯑꯗꯨꯒ ꯆꯦꯟꯅꯦꯜ ꯑꯁꯤꯅꯗꯤ ꯃꯌꯥꯝꯒꯤ ꯇꯧꯖꯕꯗꯤ ꯉꯝꯖꯗꯦ ꯃꯌꯥꯝꯒꯤꯗꯃꯛ ꯇꯧꯖꯔꯤꯕ ꯍꯥꯏꯕꯕꯨ ꯆꯨꯝꯅ ꯈꯛꯀꯤ ꯈꯔ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯑꯃꯗꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯈꯔ ꯊꯝꯕꯤꯔꯛꯄ ꯕ꯭ꯂꯣꯛꯁꯤꯡꯗꯣ ꯁꯨꯝ ꯑꯩꯅ ꯈꯔ ꯊꯤꯖꯔꯒ ꯅꯩꯅꯖꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯖꯕ ꯁꯤ ꯈꯛꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯇꯧꯕꯤꯕꯅ ꯍꯦꯜꯂꯤ ꯄꯣꯠꯁꯪꯕꯝ ꯁꯟꯖꯣꯇꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯀꯥ ꯑꯣꯀꯦ ꯅꯨꯡꯉꯥꯏꯖꯔꯤ ꯑꯔꯥꯝꯕꯝ ꯁꯣꯕꯤꯇꯥ ꯕ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯩ ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯊꯣꯡꯖꯔꯦ ꯄꯣꯠꯁꯪꯕꯝ ꯁꯟꯖꯣꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯀꯥ ꯅꯨꯡꯉꯥꯏꯖꯔꯤ ꯑꯁꯥꯗꯦꯕꯤ ꯀꯣꯛꯇ ꯁꯝꯕ꯭ꯔꯨ ꯂꯩꯕꯁꯤ ꯍꯥꯏꯕꯤꯔꯛꯎ ꯀꯣꯛꯀꯤ ꯖꯒꯥ ꯂꯩꯕꯅꯤꯀꯣ ꯀꯣꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯒꯤ ꯃꯇꯥꯡ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯤ ꯀꯣꯛꯀꯤ ꯖꯒꯥꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯝꯕ꯭ꯔꯨꯒꯤ ꯑꯩꯅ ꯊꯝꯖꯈꯤꯕ ꯄꯨꯔꯥ ꯄ꯭ꯂꯦꯂꯤꯁꯇ ꯆꯪꯕꯤꯔꯀꯥꯟꯗꯀꯣ ꯁꯝꯕ꯭ꯔꯨꯒꯤ ꯑꯣꯏꯅꯗꯤ ꯑꯣꯜꯃꯣꯁ ꯑꯩ ꯕ꯭ꯂꯣꯛ ꯁꯝꯕ꯭ꯔꯨ ꯈꯛꯀꯤꯗ ꯕ꯭ꯂꯣꯛ 9 ꯑꯣꯔ 10 ꯑꯗꯨꯋꯥꯏꯃꯨꯛ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯦꯛ ꯍꯛꯆꯥꯡꯁꯦ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕꯗ ꯂꯩꯕ ꯁꯝꯕ꯭ꯔꯨꯒꯤ ꯐꯣꯜ ꯃꯈꯩ ꯂꯣꯏꯅ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯌꯥꯝꯕ ꯑꯗꯨꯅ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯒ ꯄ꯭ꯂꯦꯂꯤꯁꯇ ꯆꯪꯕꯤꯔꯒ ꯁꯝꯕ꯭ꯔꯨꯒꯤ ꯐꯣꯜ ꯍꯥꯏꯅ ꯆꯪꯕꯤꯌꯣꯕ ꯑꯗꯨ ꯂꯣꯏꯅ ꯊꯦꯡꯅꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯑꯃꯨꯛꯁꯨ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯔꯝ ꯇꯥꯔꯒꯅ ꯑꯃꯨꯛ ꯅꯩꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯟꯅꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯝꯗ꯭ꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕ ꯌꯥꯕ ꯀꯣ ꯑꯣꯀꯦ ꯑꯗꯒꯤ ꯑꯁꯥ ꯀꯣꯛ ꯊꯣꯛꯆꯣꯝ ꯅꯤꯔꯟꯖꯟ ꯒꯨꯗ ꯅꯥꯏꯠ ꯁꯔ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠꯂꯗꯝꯅꯦ ꯃꯪ ꯐꯔꯗꯕꯅꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯨꯝ ꯏꯪꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯗꯤ ꯈꯔ ꯐꯔꯤꯁꯦ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯊꯨꯅ ꯐꯔꯤꯕ ꯃꯈꯩ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯁꯦꯝꯕ ꯉꯝꯖꯗꯣꯏꯅꯦ ꯑꯣꯀꯦ ꯊꯣꯏꯕ ꯊꯧꯅꯥꯎꯖꯝ ꯃꯇꯝꯁꯨ ꯂꯣꯏꯗꯣꯔꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯒꯦ ꯕ꯭ꯔꯣꯁꯨ ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯑꯣꯀꯦ ꯄꯣꯊꯥꯖꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯅꯤꯇꯪ ꯌꯦꯡꯈꯤꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯋꯥꯕꯒꯤ ꯑꯩꯅ ꯃꯇꯝ ꯑꯃ
ꯄꯨꯡꯈꯥꯏ ꯈꯛꯀꯤ ꯑꯣꯏꯕ ꯃꯇꯝꯁꯦ ꯂꯧꯖꯕꯅꯤ ꯍꯧꯖꯤꯛꯈꯛ ꯊꯣꯛꯄꯤꯔꯛꯄꯁꯤꯡꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯑꯣꯖꯥ ꯕꯤꯛꯁ ꯃꯤꯊꯥꯏ ꯈꯔ ꯇꯣꯏꯅ ꯎꯝꯕꯤꯌꯨ ꯎꯝꯃꯣ ꯑꯣꯀꯦ ꯍꯣꯏ ꯈꯔꯒꯗꯤ ꯎꯝꯃꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯎꯝꯅꯗ꯭ꯔꯦ ꯕꯤꯛꯁ ꯃꯤꯊꯥꯏꯁꯤ ꯄꯣꯁꯣꯝ ꯁꯟꯖꯨꯇꯥ ꯀꯀꯥ ꯊꯨꯅ ꯅꯥꯕ ꯐꯔꯣꯀꯣ ꯑꯣꯀꯦ ꯐꯖꯔꯒꯦ ꯁꯥꯔ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯖꯒꯦ ꯑꯁꯥ ꯗꯦꯕꯤ ꯑꯣꯀꯦ ꯑꯗꯨꯅ ꯅꯤꯂꯖꯤꯠ ꯇꯣꯉꯥꯝ ꯁꯥꯔ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯡ ꯑꯃꯗ ꯊꯣꯟꯕꯤꯔꯛꯑꯣ ꯁꯤ ꯍꯥꯏ ꯁꯤꯜꯅ ꯍꯧꯕ ꯑꯣ ꯁꯤꯜ ꯈꯤꯇꯪ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯗꯤꯀꯣ ꯃꯤꯡꯁꯤꯗꯤ ꯃꯩꯇꯩꯒꯤ ꯃꯤꯡ ꯑꯃ ꯊꯣꯟꯕꯅ ꯐꯩ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯈꯟꯅꯃꯤꯟꯅꯁꯤꯀꯣ ꯄꯨꯖꯥ ꯊꯣꯛꯐꯝ ꯂꯨꯍꯣꯡꯕꯗ ꯍꯤꯡꯆꯥꯕꯒ ꯃꯤꯒ ꯇꯥꯔꯗꯤ ꯀꯔꯤ ꯐꯣꯜ ꯑꯣꯏꯒꯦ ꯃꯤꯒ ꯍꯤꯡꯆꯥꯕꯒ ꯇꯥꯕꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯃꯤ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯐꯕ ꯂꯩ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯍꯤꯡꯆꯥꯕ ꯇꯥꯔꯒꯗꯤ ꯐꯠꯇꯦ ꯁꯤꯃ ꯊꯝꯖꯒꯦ ꯌꯥꯔꯅꯤꯀꯣ ꯄꯨꯖꯥ ꯊꯣꯛꯐꯝ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯨ ꯋꯥꯕꯤꯔꯝꯃꯒꯅꯤ ꯑꯩꯁꯨ ꯋꯥꯕ ꯍꯧꯔꯛꯂꯦ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯏꯪꯕꯅꯤꯅ ꯐꯃꯨꯡꯗ ꯂꯩꯕ ꯑꯣꯏꯗꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯐꯃꯨꯡꯗ ꯀꯥꯔꯒꯗꯤ ꯈꯔ ꯂꯨꯝꯅ ꯂꯩꯕꯅ ꯍꯦꯟꯅ ꯂꯣꯛꯁꯤ ꯈꯔ ꯐꯕ ꯍꯦꯜꯂꯛꯀꯅꯤ ꯈꯟꯖꯩ ꯈꯤꯇꯪ ꯑꯗꯨꯅ A to Z ꯃꯅꯤꯄꯨꯔꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯑꯅꯟꯅꯦ ꯑꯅꯟ ꯅꯪꯅ ꯄꯥꯏꯔꯕ ꯀꯩꯅꯣꯁꯦ A to Zꯁꯦ ꯑꯅꯟ A to Z ꯅꯪꯅ ꯄꯥꯏꯔꯕ꯭ꯔꯣ A to Z ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ A to Z ꯃꯅꯤꯄꯨꯔꯁꯦ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗ A to Z ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯂꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯔꯥꯝꯕꯝ ꯁꯣꯕꯤꯇꯥ ꯕ꯭ꯔꯣꯅ ꯅꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯕꯤꯌꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯣꯕꯤꯇꯥ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯖꯔꯒꯦ A to Z ꯃꯅꯤꯄꯨꯔ ꯑꯩꯁꯨ ꯂꯥꯏꯌꯣꯟꯁꯨ ꯄꯥꯏ ꯅꯣꯏꯅꯤ ꯃꯉꯥꯏꯔꯦ ꯅꯩꯈꯥꯏꯔꯤꯁꯦ ꯅꯣꯏꯅꯤꯅ ꯄꯨꯔꯥ ꯅꯩꯈꯥꯏꯕꯤꯅꯤꯅꯤꯀꯣ A to Zꯁꯦ ꯑꯗꯨ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯕ꯭ꯂꯣꯛꯁꯤ ꯏꯊꯥ ꯊꯥꯒꯠꯂꯛꯄ ꯎꯗꯦ A to Zꯁꯦ ꯑꯩꯅ ꯅꯨꯡꯁꯥꯕꯗꯗꯤ ꯅꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯒꯗꯤ A to Zꯁꯤ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ ꯑꯗꯨ ꯑꯝꯇꯪ ꯍꯤꯡꯍꯟꯅꯕ ꯇꯧꯁꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯄꯥꯏꯔꯁꯨ ꯄꯥꯏꯒꯦꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨ ꯅꯣꯏꯅ ꯁꯨꯝ ꯇꯧꯔꯒꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯔꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯅꯤ A to Zꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜꯅꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯃꯉꯣꯟꯗ ꯌꯥꯝ ꯊꯦꯡꯅꯒꯅꯤ ꯍꯥꯏꯇꯥꯔꯦ A to Zꯁꯦ ꯑꯣꯀꯦ ꯃꯤꯗꯤ ꯌꯥꯝ ꯊꯣꯛꯄꯤꯔꯛꯏ ꯑꯩ ꯂꯣꯏꯅꯤꯡꯕ ꯃꯇꯝꯁꯤꯗ ꯚ꯭ꯌꯨꯋꯔꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯕꯣꯊꯦ ꯑꯁꯦꯝ ꯕꯛꯀꯤꯝ ꯑꯁꯦꯝ ꯕ꯭ꯔꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯂꯣꯛ ꯈꯔ ꯁꯨꯝ ꯈꯨꯕꯅꯦꯗ ꯂꯣꯛ ꯈꯔ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚꯁꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯇꯥꯟꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ 70059839396 ꯁꯤꯗ ꯁꯨꯝ ꯀꯃꯦꯟ ꯊꯥꯕꯤꯔꯛꯑꯣ SMS ꯊꯥꯕꯤꯔꯛꯑꯣ
ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ 700-59-833-96 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯁꯨꯝ ꯆꯤꯟꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯣꯀꯦ ꯌꯥꯔꯤꯃꯈꯩ ꯈꯔ ꯁꯨꯝ ꯁꯦꯝꯕꯤꯔꯛꯑꯣ A to Z ꯃꯅꯤꯄꯨꯔ ꯌꯥꯝ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯨꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯕꯨꯠꯁꯦ ꯑꯁꯦꯝꯕꯒꯤ ꯕ꯭ꯔꯣ ꯊꯨꯅ ꯐꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯈꯤꯇꯪ ꯂꯣꯛꯁꯤ ꯂꯩꯕꯅ ꯍꯛꯆꯥꯡꯗ ꯋꯥꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯑꯃꯗꯤ ꯉꯁꯥꯏ ꯌꯦꯡꯕꯤꯔꯝꯕ ꯑꯆꯤꯟꯕ ꯂꯩꯗꯨꯅ ꯆꯠꯄꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯕꯛ ꯂꯩꯕꯗꯒꯤ ꯆꯠꯄꯤꯈꯤꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯔꯛꯀꯗꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ